थेंगनबा लेंगाकना डिजिटाइजेशन दा माय ओनसिलकपनि हाइना मणिपुर की चीफ मिनिस्टर नोंथोम बिरेन हाइख्रे। आमजूगी निफु तरुक सुबा मपो कुमोन थौरम पांगथोक्तुना मापन सुबा जर्नलिस्ट पोस्टमेट 2018 गी मनामथुम येंथोक्रे। अमदी नौना साबा लोइरबा ट्राइबल वर्किंग वुमेन्स हॉस्टल चीफ मिनिस्टर एन बिरेन संगादुना मियामना खुसिनख्रे। खुरमजरे टाइम्स ऑफ मणिपुर की मणिपुरी पाव मियंग ताबिरिबा मैम पुनमपो आशाप्रिया तराम नोकचरी नसीगी मरुबा पावसिंग मचाखाइन पिजरी। डिजिटल ट्रांजैक्शन लमदमसी करप्शन फ्री ओहनबदा अचौब मतेंग ओइरगनी। करप्शन अमदी डाटा मैनिपुलेशन तौब थेंगनबा लेंगाकना डिजिटाइजेशन दा माय ओनसिलकपनि हाइना मणिपुर की चीफ मिनिस्टर एन बिरेन हाइख्रे। वाफम असी इम्फाल ईस्ट डिस्ट्रिक्ट एडमिनिस्ट्रेशन अमदी HDFC पुन्ना खुसमनना सेंदुना इम्फाल ईस्ट DC पंचायत भवन दा पांगथोकिबा डिजिटल पेमेंट सिस्टम फॉर इम्फाल ईस्ट थौरम दा हाइखिबनी। डिजिटाइजेशन दा कोइना कन्ना खुमांग चाउसले अदुगा ओननबा कन्ना होनराइजे कैनो करप्शन अमदी मैनिपुलेशन मधु यादनबगी या मपुंग ओइबा पोर अमने अदु मसी डिजिटाइजेशन नाखैसेना करप्शन सुम कैनो से नंगनी हबगी लेंगा के थाजब लै आई 90% आई थाजे 10% अमदी मरमदी समटाइम्स अखोगी लैरिबा ऑफिशियल सिंगसे सिगी माइंडसेट अमखक कितंग अमा दरकार लेखिनी अदुना ने अखोइना याम तोइना अखोइ ऑर्गेनाइजेशन तौरकांदा एम्प्लॉयीसिंग से मोइदा भाव ताहानबा अदुमगी 10% आई खाइस। ngasi launch taukiba digital payment asina hana lamgi khazana thibada pata chingbada deed registration tawbada license renew tawbada amadi atai atopa tax kaya thibada internet banking debit nataga credit card season aduna cashless transaction tawbada achauba khudong chaba ma pigadori। HDFC bank khusam naraga paikhalakliba venture asida POS machine taramathoi circle office turret sub registrar office ahumda thamduna digital payment service sing asigi khudong chaba sing fangalagani। इम्फाल ईस्ट की रेवेन्यू विलेज चामगा हुमफुतरा निथोई मनुंगदा रीसर्वे तौबना मरम ओइरगा कंप्यूटराइज तौद्रिबा विलेज तरा मंगा थादोकलमलगा कंप्यूटराइज तौरबा विलेज चामगा यांखै तरेता हाइबा खुदोंग जाबा सिंग असि फंगलगनी। नाकलामरोमदा ngasi लॉन्च तौकिबा नेशनल जेनेरिक डॉक्यूमेंट्स रजिस्ट्रेशन सिस्टम हाइरिबा सॉफ्टवेयर असि लमगी ममल लेपा अमदि लमगी रजिस्ट्रेशन तौबदा सिजिनरगनी। वन नेशन वन सॉफ्टवेयर की कॉन्सेप्ट सेमगलखिबा सॉफ्टवेयर असिना लमगी ममल लेपगी सर्टिफिकेट असि इंटरनेट की खुथांगदा माउस की क्लिक अमदा मियामदा फंगनबसु होनरी। Thank you. All Manipur Working Journalists Union Sinduna ngasi Manipur Press Club ta Union asina lingkhalakiba chahi nifu taruk mapung farapagi kumon thoram pangthokhrei। thoram aduda Manipur ki Chief Minister N Biren, Union ki President Bijoy Kakching Tabam, Editor Guilds Manipur की President Khogendra Khomdram amade Manipur Hills Journalists Union की President Ramkung Pamaina अथोइबा लेंबिरक पसिंग ओइना सरुग्याखि। लमदम असिदा लैरिबा पाउमी सिंगना सरुग्यादुना पांगथोकिबा थौरम अदुदा आमजूगी फाउंडर मेंबर सिंगदा अचंबा खुदोल पिदुना इगाई खुमदा बोदखि। लोइनना चाही असिगी याउसंग कुमहै मनुंगदा पांगथोकिबा मापन सुबा जर्नलिस्ट स्पोर्ट्स मीट की मनामथुमसु येंथोखि। थौरम अदुदा अथोइबा मिथुनलेंगी वारोल पिदुना चीफ मिनिस्टर एन बिरेन हाई लमदम असिदा लैरिबा पाउमी सिंगी ओइबा पेंशन स्कीम की सेंफम हेनगथनबा लेंगाकना होनरगनी। मसिगी सुमथक्ता पाउमी सिंगना मणिपुर की मपानदा चटपा मतमदा मणिपुर भवन सिंगदा लैनबगी खुदोंग चाबा सिंग पीनबा होनगनी हाइखि। नाकलामरोमदा मणिपुरदा पाउमी सिंगना लौरिबा थौदांग असि यामना चावी। हौजेक मणिपुरदा लैरिबा CAB नागा पीस टॉक अमदे तोंगान तोंगानबा इश्यू सिंग असि मतम कुइमनबना मियामदा तंगदु लैतादबा ओहेले। इश्यू सिंग असिगी वारोइसिन अथुबा मतमदा लाकलगनी हाइना थाजबा पिखि।
लोइनना हौजिक मणिपुरदा मयाई काबा निसाना मरम ओइदुना ओइरक्लिबा फिबम असिगी मतंगदा पल्लदुना मयाई काबा निसाना पीरिबा चैथेंग असि पाउमी सिंगना मियामदा मरिक चुमना पाउदमदुना निसा थिंगनबा होनसी ममांगदा लमदम असिदगी यु थिंगनबा वाफम कया खनाखिबा लेरे मदुदा मियामगी मोट येंगलुरगा यु असि चटना कांगलोन अमगी मखादा लेगलाइज तौदुना मपानदा थादोकपना अचुंबा खोंथांग ओइगद्रा हाइबतुसु मखा ताना खनाखिगनी हाइकी अखोई लेरिबा मणिपुर की लेरिसी ओनली अंडरग्राउंड लेबगी नतब कोई कम्युनिटी यामबनिना अद कम्युनिटी खुदिमा मागी इंटरेस्ट लोइना वर्क तोंग अपुनबा माइंडसेट अमा पुरकपा ngamdo we are Manipuri natrana we are Indian haibasigi makhoi wakhal da changba ngamdo kuki gi tawba naga gi tawba maitai gi tawba pangal gi tawba dongna ke fracture society ma da koi hobli lakadana paumi oi bada aduga pau phomu gumba paaba gumba siam lu oi kois kana ko mamagi interest so khidra haibi मधुमंगना पाउमी सिंगी मैच्योरिटी दुना ngase Manipur थोनिंगदो थोक्तबने लवे थौरमदुगी प्रेसिडेंट के ओइबा वारोलदा आमजुगी प्रेसिडेंट बिजोय काकचिंग ताबमना ममांग सरकारना प्रेस कॉलोनी सानबगी दमक पिरंबा लम अदु मनाक नाकपा सरकार की क्वार्टर दा लैरिबा मियोय सिंगना येतलदुना साइन बोर्ड ना चिंगबा थुदेक लंबा थेंगनरखी मसिगी मतंगदा लैंगाक ना मीडिंग चंगबिदुना अथुबा मतमदा येनरिबसी लोइसिनबिदुना तोंगान डिस्ट्रिक्ट तगी लाक्तुना बारादा लैबा पाउमी सिंगी येंगलगा मफम असिदा मतिक चाबा प्रेस कॉलोनी अमा साबिनबा लैंगाकी पुनिंग चिंगसिनखी Tribal Affairs and Hills Government of Manipur na non-lapsable control pool of resources ki senthang makhada Chingmairong da laiba Adim Jati Complex da lupa crore ahum changna sakiba Tribal Working Women's Hostel nasi Chief Minister and Birena Sangaduna mayam da khusina kray Tharamadu loisilakpada Paumi Singna hangba wahangi paukum piraduna Chief Minister and Biren hai NRC gi matang da lamdam asida lairiba miyamna mi painingai oide state asi Article 371 gi makhada lairibani masigi sumathakta handa Guwahati da pangthokiba neda gi conference da Union Home Minister Amit Shah nasu Article 371 da ahongba leiroi haina phongdokiba laikhrabani adum oinamak border area singda lenga ki maikai digi akanba cheksin thorang lokhatuna mitop sing khandokpagi thabak chathari haiki Honorable Home Minister Amit Shah ji ne handaki Northeast Council ki da yam clearly neda gi mifam da yam clearly high gre madudi kari no hai kada hanagi leiriba existing laws Nagaland da leiriba Arunachal da leiriba ILP gi dagi kano da Mizoram da leiriba loina madu even akoi Manipur gi Article 371 si leiri high report me am se amata touch ta ro haramina akoi yam ka hena अखोई सिदे चंगकनी नत्रगा खुंदागिनी हाइबगी पखनिंगा लेते अदुगी मथक्ता तौदोरसे अदु खंदोबसिंग अखोई सिटीजनशिप पीबसु यार 2014 की डिसेंबर की तारीख 18 की ममांग लैख्रबा अमदि मदुदा क्लेम तौग्रबा कांगबु हाइबनी अदु मसिदे अखोई याम काहेना मिपाइनिंगाई ओइदे अखोई गेट जिरीबाम माउ मोरे अदुगा एयरपोर्ट अदगी एवरी पुलिस स्टेशन खुदिंग कोई मदुगी चेकिंग याम कोना कनखलली है ना दमाइन थमसे CM masamaknasu ngasi sangaki ba thoram masida masigi loisinda pot myam se athuba matamda loisinda bagisu masamakna direction khar pi khabusu akoina thingnarai haijaning budi haigi ba pot ase kayam athuba manungda akoi laijarba department loinana sarkar sina loisinda ba pot ase kyam athuba manungda loisilakadagi haibse mayam ngaiminarasi paudam jareba rolibin camera person ga loinana blessing gang mai TOMTV news Adim Jati paugi marthana teme break ma logsari Hello Food Express na adom adom gi mata manghandana home delivery tawbugi khudong chaba pijari ngasi mak housing mak adom na adom gi mobile da click ani khak nambiduna Hello Food Express ki apps asibu hapchin biu apps asigi matengna adom gi apamba chaningba chanaba makhal sing anakpa amadi arapa da leiriba Manipur gi apamba hotel sing dagi mahau leina chabiu atenba matam gi manungda apamba sanaba makhal sing Hello Food Express na pijariba home delivery ki khudong chaw silobi Hello Food Express your favorite food delivery
Kangla food product ti iram dong dia seng mamahong. Yang dio garlic mixer khatana tana kangla gi ano food item singi mahau kangla bada ngauroi daw kana bu lei bagi. Kangla Canback Industries की थांगबंदियन कॉलेज वेस्टर्न गेट की मायुक नबद लेबा कैन एंटरप्राइजेस शोरूम की ओपनिंग सेरेमनी लाक्लेब सेप्टेम्बर कुमाथोय लिसिंगनी तराग मापंदा पांगथुक जरगनी ओपनिंग सेरेमनी असिका मरी लेनना कैनबैक फोटो कॉन्टेस्ट अमसु थमजरी कॉन्टेस्ट असिकी अहान मना लुपा लिसिंग तरा अनि सुमना लुपा लिसिंग मंगा अदुगा अहुम सुमना ना लुपा लिसिंग अहुम थमजरी सरुग याबिनिंग सिंगना हाइदब नुमिन असिकी पुंग मापन फावदा लेंथोक बिरगलगा कैनबैक इंडस्ट्रीज की कैनबैक अममम पायरगा फोटो सेक्शन अमा पांगथुक जगनी हाइरिबा फोटो सी कैनबैक इंडस्ट्रीज की फेसबुक पेज ता अपलोड तवरगा लाइक मसिंग ख्वाइदगी याम्बा कंटेस्टेंट दा मना सी पिजगनी ब्रेक मथुंदा मयाम तराम नोचरी मखादा पाउदा The Good Karma Foundation Thangana Tangkak Naina Chatharakpa Regular Campaign Save Loktak No Arlek Loktak Kansi Haiba Banner Makada Mangarak Suboina Sendra Tourist Ke Koiba Mafam Singda Amona Kai Sengdo Kray Thora Maduda Tourist Board Asige Koiba da Laiba Sendra Youth Club Sendra Amadi Sendra da Laiba Kontramatoi Suba Assam Rifles Yauna Pakistan Lam tu Sit Sengke Kontramatoi Suba Sendra Post ki Mezarna Hodoktuna Chathakiba Campaign Aduda Yamlaba Plastic ki Polam Sing Kongat Pangam Kibaga Loinana Lam koiba lakpa miyam da point manga yauba pamphlet sing yen thokuna loktak kanna ba paujel sing pk ngasigi thawra madu da saruk yakiba singna loktak kan ba haibasi miyam gi khuta lei haiba yauna warep manga lauki warep sing adudi amor akai mafam chana hundoktuna mahuksa gi khalda akai ba piroi da ba pambai puthokpa plastic ki polam sing season adaba natraga recycle tawduna senthok lakna ba hona ba Manipur ki ching sing amadi lambi gi matai singda mahai chaba upal wapal na pumsang sanganduna ayinga sagi khal ngak na ba loinana wahai marang kaina puthokuna chinjak tami pan tangdana chinjak ki mapu oina ba hona ba ising gi ichel thingduna energy lobagi mahuta nungsit nungsadagi energy longna ba hona ba amadi makhal makha kaya gi tilhar hidak na chingba singi machum sing ising gi ichel da tin khidana ba pambai puthokpa yaure hairiba point manga asi miyam hupna khangminaduna thabak ta onthoknaba Manipur lengakna athuba matamda thabak onthokpada mateng pangbinabasu lengaki pungning chingsilakli Wawagai High School Wawagai gi marifu manga suba mapok kumon thoranga loinana High School Living Certificate Examination lisingani taramapanda school asigi oina mark wangna fanglakhraba mahairoi singda achamba khudol piduna pungning thagatkhrai Ngasi Kakching District ki Wawagai da laiba school asigi recreation hall da pangthokiba thoramaduda athoiba mithunglen oikiba kairak Wawagai gi jila parishad member M Jayanta Kumarna miyamna school gi nungbi da hai laikatuna amadi school gi firal jingkhatuna hawdokhi thoramgi saruga moina Wawagai High School asibu hawdokpiramba miyoi taret ki imung manung gi miyoi singda khudol pot sing piduna ikai khumna botkhi loinana chahi asigi oina Bosem na lauba high SSLC examination da school asigi oina mark khwaidagi wangna phangkibi mahairoi M Arvani amasung M Payal anida achamba khudol piduna pungning thagatki Thauramadu da mahairoi singna nat ki oiba jagoi isai amadi thang tagi thauram singsu utkhi Irava Celebration Committee ICC Manipur amadi CPI Nambol Branch Local Council na khusam naduna ngarang Nambol Khori Leikai Youth Association Hall da Maudra Humdoi Suba Beplabe Viragi Mapo Kumon Thoram Pangthokre Thawmadu ga mari leinana TH Banumatina Mahaki Mapuroi bagi Thoram Pangthoklakpa singdagi Nambol da Pangthokliba sina khwaidagi nungaiba apen fawe Mahaki Mapuroi baga tinaraba marup sing yauramba party asina asigumba thoram ama simbi bagi damak thagatpa fongdokladuna Matung dasu sin mangambo oibiu haiki Thauramadu da sarugyakiba CPI Manipur State Council gi State Secretary L Sotin Kumarna Biplabi Viragi Mita Mama Imphal Bazar gi mayolda athuba da soidana khilagani haina su lauthoki Nakalamaromda Thauramadu da sarugyakiba CPI gi National Executive Member Dr M Narana Iravat puning singba oina thabu mama chatharakpagi sarugam oina Biplabi Virabu ningsingduna Thauram si pangthokpane Irabasu September thada pokhi aduga miro taduna Burmada yaukibasu September taramathoidane Iravan alinkhalamba party asigi secretary oikiba Beblabi Birasu September taramangada pokhi aduga awa ana khwaidigi thengnaba thasu oibana September thabum asi party asina thabum palan oina pangthoktuna lakpani haina phongdokhi
Mengada assembly logo jauh berapa? Sini perjalanan dari yang dari berapa apa? It's not the way. Itu hope you. Assembly kami you. Perjalanan isu macam ni you. Pada perjalanan kaji bersih. Kalau ini perjalanan kaji bersih di mana yang assembly itu perjalanan kaji bersih. MLA menteri itu perjalanan kaji bersih. Acung uang nama ni. Cuma di kau bahaya tu mungkin lumayan berada. Saya pernah menawar namaste kau dia kamu jadi untuk bisi boleh bisi untuk tangga ni kau berjaya. Aku yang masih tu public meeting dah itu bisi, mau pakar we, aduh tak ada bisi ada. Manipur gi tungan ba mafam singdagi lakpa CPI gi thomi sing all Manipur nupi marup ki miyoi sing kaya su thoramadu da saruk yaduna beblabi bira amadi lamyan ba irawat ki saktam da hikat lekat tamki. Institution of Engineers India Manipur State na sinduna ngarang lamboy khongnang khongda leiba Manipur Trade and Expo Center da laiwai kraba Bharat Ratna Moksa Gondam Beves Varayagi chamaga yangkai mapan suba mapokumon palan thoramgi saruk amo aina Yangkai nithoi suba Engineers Day gi thoram pangthokhrei thoram aduda saruk yakiba Indian Institute of Engineering Manipur State ki member A Narendra Watha Singna laioi khraba Bharat Ratna Mongsagodam Bhavesh Barwayana ngalingai matamda masagi oizaba thadoktuna khunai asigi yaifanabagi damakta semga sagat ki basing adu ngasigi mirolna kaufam thokte hairaduna nauriba engineer singna su mahaki wakhalon do tung in mangamnabagi pandamda ngasigi thoram asi pangthokpani haiki Engineer singi damakta di amna maru hera manam di mana tawar mathabak singi ja khogi lambi thong semba drainage system of khogi Mysore state ada irrigation system ada gi hujik leiriba Krishna Sagar dam kaina sabasi magi asoba contribution ni aduna khoina mana tawgiba pukchen sengna tawgiba thabak tu gi damakta 1952 da khoi Bharat na pigibani government of India na aduna magi tawar mathabak mayam du pukchen sengna tawar mathawai yawna tawar adu akhoi leiba stage de leiba engineer puna mangnasu mana khangna phajana torma thabak singgi matung do in bagi pandam amada akhoina masi palon si tawjaba Moon Catcher Project USA gi makhada leiba Sashi Kiran Charitable Trust na sinduna chahi nauriba class 6 tagi 10 fawgi manungda leiba nupi macha sing karamna menstrual cycle hodriba amadi haurba matungda karamna management tawgani amadi Hygienic oinana bahotna gani haibagi matangda awareness program ama ngarang Kasturba Gandhi Balika Vidyalaya da pangthokhrei thoramadu ga mari leinana Dr. Khelenana chahi nauzari bi menstrual cycle hodriba nupi macha singda akiba amadi pakhat papoktana ba loinana makhoi gi parents singda akiba tawdana makhoi da thengnari ba awaba du phongdok pangamna ba amadi management karamna tawgani haiba matangda awareness program asi pangthokpani haina haiki Trust asina amukhanna chamthoklaga sizinaba yaba chahi ani hena chatpa nupi macha singda yamna kana bapiba sanitary napkin sing lemne yanthokhi Trust asina Manipur gi manung hanjinna leiba mafam amadi government school singda awareness piba amadi sanitary napkin sing lemne yanthokpagi thabak chathaki gani haiki It's a US-based NGO and our program is to provide reusable, washable menstrual kits to girls so that they do not miss school. So we give our kits completely free because we have found that girls drop out of school once they start menstruation and we want them to continue their education. So last year in October, Mooncatcher project came to India and we set up a manufacturing unit in Delhi and now we are providing the education and providing the free kits to schoolgirls who need them the most. And because a lot of the girls are unaware and there are a lot of myths and taboos about this subject and also mothers do not openly talk to their daughters. So through using a video and question interactive session we clear all their doubts and want to give them a positive body image and for them to feel proud of themselves. Mostly girls out here in schools or colleges, we use only sanitary napkins which are not reusable, which are disposable, nothing ever go. So we are donating the sanitary pads which are rewashable, reusable, and which is very environmental friendly. So use only. And what are the things which is going through during this period? We are just trying to explain to them, making them aware about the body changes. Kwakaithel Bazar da leiba apunba Irai Park Mahiroi Sinpang Loop AIMS ki mayai loisangda AIMS ki President Roman Khumuzam gi mideng makhada iramdam asigi tangdu leitra draba issue kayada amade
Mahiroi khunai gi yaifana ba chatharakpa thabak thoram kaya da pakthok chauthokna amadi khumang chausinna AIMS ki sintha kaya pangbada hena mapangal leinabagi pandamda lup asigi Imphal East ki masaloisang mai pakna hangdokre haina lup asigi cherol amana hairakle cherol asina makha tarakli badi masaloisang asigi oina Frankie Ningombamna president Laishram Sivanandana secretary general Milan Waikhomna finance Lily Longjamna publicity and propaganda oina thaupugadaba sing oina khalle haidi Paugi Marthana Timber Break Amamuk Loksari. Mega Monsoon Offer. Be a lifetime subscriber of lamjingbatomtv daily newspaper at ₹10,000 only. For more details, please come and visit our lamjingbatomtv office at Uripok Laikurembi Laikai, Imphal West, or contact us at 8837353352 or 9402991938. AIYF Manipur State Council na sinjaduna lamyanba luching purel hijam irawat the tribute tawjaba kunmari rak suba state level jananeta hijam irawat saithai se changdamnaba pangthok jaragan category ani thokna khaidok chai junior amasung senior category form thajan bagi aroiba numitna 18 September 2019 date of competition 22nd September 2019 mafamna JN Manipur Dance Academy Imphal competition sigi form pampamna AIYF office irawat Bhavan Group Mahalteng Imphal Manipuri gi sejak singna form homtang lobiduna pasida upcoming singer na saruk yabiyo aduga masigi competition si khalaliba sejak sing idi amna soba platform mo idini Manipur gi nongle khalak libi singna saruk yabiyo kunmari na suba state level jananeta hijam irawat saithai se nupani kaina kumai rau za atek pubide leishari ngai dana aduda puniga da puniga ngasi de kena yare nung phadoksu koi pubibado akhoi di phangjadrabani ngai khone ai wasisu yam nungai pauni ne ahum lak suba langbal kaithel pangthokadori ajidi kaida hapta kan jimuda asengwira mane DS Enterprises kaisam thongna khodol tamliba ahumlak suboina pangthokadoriba langbal kaithel Meet the Star Fashion Show Dance Competition Tapta Night Musical Night amadi angang singidamakta oina Disneyland item na singba kaya na miyamda kumay oihangadoriba ahum suba langbal kaithel adidi yam nungai ni adi miyamdo nangonda ne yengba chalusena ne haige toriba Break matungda makhataba pau pijori Naga Council Dimapur gi Public Action Committee State asigi leiriba check post singda State amadi non-state organization singna ain kaina man puba gari singdagi tax low riba sing asigi mathakta midiang changlagani haikre hiram asigi matangda Public Action Committee PAC na Nagaland gi Governor amadi Chief Minister da wakacherol pisin khraba matung State asigi leiriba check gate singda unauthorized oiba mongda kanagumba khara natraga organization singna tax khomgaliba singi mathakta Nagaland government na midiang changba hokre Karigumba makha tana chathaраklabadi ain gi matungina lokhatpam thokpa thabak lokhalakane aduga ain gi wangmada tax khomgatpa leirabadi state sarkar da khangalakna basu khangankhre Nagaland gi chief secretary ne thokpa cherol amana haidi Nagaland sarkar na sinaba department kharana sarkar na lepa changda tax natraga royalty lawba natana atopa miyoi natraga organization amatada tax khomgatpa gi ayaba piba leite haidi Panbayabadi waka cherol aduda Dimapur fauduna chatliba man puba gari sing asida escort pibiba amade check post singda security personnel sing deploy tobiu haibu wafam sing yauri Nakalamoromda Nagaland Voluntary Consumer Organization amade Kohima District Truck Owners and Drivers Union na PAC na ain kaina tax law riba singi mayokta changsilakliba khongthang asida mapung fana sogatkhre Jammu amadi Kashmir gi Poonch district ki line of control area da laiba khul sing amadi forward post sing da Pakistan gi lanmi sing na ngarang numidang motor cell kaya kapsilakpagi thodokta army jawan kaya asokapan nangkhre haina official gi report amana phongdorakle ngarang numidang pung 13 makhairom tarakpa duaida LOC da mathau toriba army personnel sing gi mathakta motor cell kaya Pakistan gi maikai digi kapsilakhe maduda mathau toriba army personnel sing adu asokapan nangkhibani Nakalamoromda chahi asigi manungda Pakistan ceasefire gi chana kanglon thugaiduna nomai kapsilakpagi thodok lising aniga yankhai hena chatharakpada miyoi kunithoi sire haina India government na phongdokhre hiram asigi matangda Ministry of External Affairs ki spokesperson amana hai haukiba chahi lising ani supna humda lauthokraba ceasefire ngakna chanaba Pakistan da kayara khana khangan krabasu ngasi fawba thabak to onthorakpa leitre
United Nations ki mifamda Pakistan na Kashmir gi wafam puthoklatpa loinana India bu miyoi bagi hak khongau nei haina maral sirakraba matungda ministry na wafam asi fongdorakibane. LOC amasung international border da ceasefire thugai bagi thawong toina chatharakpana ngamkhai paringda khundariba khunja sing mipaiba pokhalle. Masida India gi maikai degi yariba makai khut handana ba hotnaduna lakli hairaduna ngamkhai wangmadagi nomai kapsilakpa amadi terrorist thazilakpagi thawong leptana chatharaklabadi yumlon naba leibak ani gi marakta pamdaba thodok thoglakpa yai haiki. Prime Minister Narendra Modi amasung US ki President Donald Trump anina Houston da December 22 da pangthokadauba diaspora event da punna saruk yargani hairi. Panba yabadi luchingba anina choina takraba Indian sing unabagi thauramadu da punna saruk yagani yaroi haibagi matangda chap chaba ma khangmangamdana leirakpani. Miyoi lising cha kayana saruk yagadawriba mitin aduda President Donald Trump su wangangadawri. Malemgi khwaidagi chawba democracy chatpa US amadi India ani gi marakta asigumba thauramasina leibak ani gi marakta partnership ki mari fagan hanabagi chawba khudong chaba ama pibata natana energy amasung lalol ete ki mari hena fagan hanabagi lambi puthokpada khudong chaba ama piragani haina press secretary na fongdorokle. Miyoi lising yankai henmana saruk yadana Houston gi NRG stadium da pangthokadauba thauramadu da saruk yanaba hana register tawkhre hairi. Ngasi ayuk phone kiba pauche singda kari kari maru iba pau yaw kibage habdu mayam puna khaminasi. Lamjingba Times Manipur State Commission for Women gi tara humde suba foundation day fang thokre nupi singda chathaba miyot minai kiningai oiba mong de hengat lakli Nazma Heptula lupa crore chatruk supna humdraga taret ka dasmik mapan teruk utilization thagat tabana makha taba senthang lok thaba ngamdre Lakliba December 19 dagit kunithoi phauba Manipur Indigenous Games Meet pangthok lagani Chief Minister Border Town Moreda lut tauba leptri miyoi ani fagat pangamkre Naga Peace Accord ki waroisin purakpada yetpa leite ethnic line de waroisin purakpa yaroi Sunil Sangai Express CM Sinba pamba singi irang handri irang thoknaba toknga santokpa chumde UCM waroisin purakpada Manipur interest sokpa yaroi Manipur State Dental Registration Tribunal Fibam Tadre Pokna Fom Nupi bu thakwang thamlakpa lamdam masda nupi ki crime kaya tholak libasi aphaba khudam natte thakai ama chupna chathakadaba Ayushman Bharat Fakhwara Padan lamsang chatpa khongchat amaga loinana hokre Department singi asoiba Manipur gi Water Resource Department in charge ngakta ngaire State Health Department na sarkar gi rule thugaiduna official sing mathau tawhalle Department kunthani pangi UC lising mariga chartered supna taruk pikhattabadagi lupa koti lising taruk supna humdra taret dasmik mapan taruk ki senpham thadoktana leiri sarto Just amasung infrastructure watpana casting pending laibagi achauba maram oiri justice Huyen Lanpau Manipur Civil Services Combined Competitive Man Examination lising ni tara taruki wathok SC na Manipur High Court tapanduna lairi ba casting sayol nipan gi manung da loisina na bakhang hanlakle gawagi di lambi hana semzillaga MB Act sana hangani hairi Manipur dadi naharol gi thaudang Imphal the drug HIV AIDS ki matang the United Nations ki International Conference pangtokani Dr. Nazma Heptula Manipur ki sitharak laba indigenous game ama oiriba mukna mang kidana ba mukna gi stadium ama saragani CM Athauba thangi mayada makut thamduna buktan induna Guinness record thamkre October tha phawgi manungda Naga Feast ki waroisin purakadabani hairiba asiga mari leinana khananaina ba mifam pangthoklagani classical training loiduna trainees sing the sewing machine sing yan thokre Sana Laibak Mayai Kaba Drug ki matang da Manipur ni yumbu oino UN conference pangthokani governor Women Commission mapangal kalhan batangai fade Masagi sahi yangkai mga suraba mina ikat na de doctor CM Biran sahi yangkai mga sudribara hangnarakli Pisto ki matang da kanana na ba UCM na miyam gi mifam kawkre BJP Manipur President Sin Gadauri Sagaida anaba puduna hanglap ki khunjasing na layang bachatnari Ichel Express Manipur State Commission for Women gi tara humde subama pokkumon pangthokre Drug ki problem sing kanana na ba UN International Conference Imphal da pangthok lagani governor Framework Agreement ki matang da alert campaign semle September 18 da one day public alert meeting pangthok lagani UCM Awareness piduna sanitary napkin yan thokre Numit humni gi training loisin kre athauba athaubi singi khubam da haitha laithaba thoram pangthokre
Iraibak ngamkhaigidamag thawaina pontha pikhrabasinggi mafamda haitha laitha tamkhre Peace Accord ki waroi sinna akaiba piba yaroi Nupi angang da miyot minay sathaba hengalakliba silengak na miyeng sangadabani Manipur na yumbu oidana numit ini UN conference pangthoklagani Haksel gilamda anawa mayon lakpa hore Aroibada maroiba paw mukhanna Corruption amadi data manipulation tauba thingnaba lengakna digitization da mai onsilakpani haina Manipur ki Chief Minister Nomthomban Biren haikre Amjugi ni futaruk suba mapo kumon thoram pangthoktuna mapan suba journalist postmate lisingani tara mapan gi manamathumi thokre Amadi nauna saba loiraba tribal working women's hostel Chief Minister N Biren sangaduna miyamna khusina kre Hausuki wenadi matang asida Manipuri Paulushin jare paumi eng tabiri ba mayam puni mapu ASHAPRIYA namukana khurumjari